Lai FAOBANA MIYOIBA OINA AMUKTA POKCHAGE HAINA NINGLABASU MIYOINA MANGDE HAINARIBA MIYOI MAPOKTA HINGNINGBAGI APAMBA MANGLABA MIYOISING LEITABA NATTE MOIRANG KENDRAGI MANUNG CHANBA KWAKTA MUNICIPAL COUNCIL GE WARD नंबर 6 ता LEIBA Singgamayum Ramijuddin Chahi Nipan APOKPA LEIKIDRABA MAJARUDDIN AMADI APOKPI NURULAIBIBI Hougat Kangkhatpa Ngamdana Mangduna tumliba amagum Chahi Nipan Phamungda Taduna leiri Sirasi hairabasu pikliba machanupagi khanbada siba ngamdana wana hingli hiramasigi matangda Tom TV gi akhanaba paudam ama fangbigani Ramijuddin Chahi Nipan gi mamangda u yanbada soibadagi usana khwangda yaikibadagi hakchangi makha thangba saruk tangkhai lengba otpa ngamdana leirakli mahakna hek sokpa hokiba chahi dudasu mahaki punsigi awa nungai saruk yaminagadabi loinabisu mahaki chahi phadriba machanupa amadi mahakpu hundoklamlaga nan manipuri amada mayum panthoki Tangkhai sibaga pangkhak oiraba hakchangi anababu khangadra pikliba machabu yengadra khunai minok maisabu khangadra thabak suba ngamdana sel thoktana karamna hingani ha urok namangsu lang natungsu ten haibaduga pangkhak oina hingli hanana wana hinglingai COVID-19 gi lockdown hokibadagi apokpi mamana thabak sufam nompham leitabana chakhum mai muttanaba hotnabada hena chaitheng phangli Hauzik ki oinadi apokpi solabi mamana nongmagi chara hendana bahotnari pokminaba machil manaw nupa manga nupi marisu lenga ki thabak phangdabana magi hingna bahotnabada nong fadok angamba mateng panglakpa leikai gi mahakpu nungsibiba singna karino chaningba ama chaw haina lupa manga tara pibiramba sing adu kaithoktana Chahi Nipan suraklaba class 2 tamliba machanupa gi lairik tambada sizinari Amaromda Singgamayum Ramijuddin leiringai mahaki minungsida hingjariba machanupana kanagi thongjilda leplugani solabi mamana leikhidaba thoklaba mahak amadi machanupana karamna hinghauba nupana bu kappa haunabra haiba angang oiringai ahalsingna haiba takhiba dubu tayona badanga sidi nupa oirabasu ahingkaya mitki pigi ichel kangdana wana lili ana ayek yaurakpada hidak leinaba sel leitabadagi laigi nongdam ngaiduna faba ngaikhiba asumna kayam kuina hingani haina Ramijuddina mabukning nungsina paudam lakhi thumsi mayamna kai kari chawaina manga taramina pirakpada tungsalaga aina angang hilaktam hali sarkar gi haibada hujiki napsagi katu dagi hena kaimta phangde adu napsagi katu di phangi mayamna mateng pangbi ko sedagi khar dum dauraga ngamna badum toye phana koina dum na dan leibisu yawi hidak thak leiba ngamdadana imung manungna su khar mateng adum pangbi dumai leisu tambasi hujiki oina di mayamgi mateng khar pirakposina dum ngamna bo honari matung tarakpodali ngangmani thajade leliba punsi firensina karamna ngamni ikti ma sonbisina huji hilang subidana tawri hayang tunggi punsi de karyor kadal makan madam athasa Ramijuddin gi pokminaba ani suba mayambagi nupi mataima saribanuna phongdorakpada makhoisu hingnaba hotnabada awaba kaya mayoknabana makhoibu ningthina yengsinbiba ngamde lengangna sigumlaba miyoisingda piba yaba mateng pibiragadi makhoina hingbada achoba mateng oigani Government service tabuna tabnena ikhoina surata laga chajabne ikhoi mayam se so do inam pase ge ikhoi mayam na khara yengsan bi sinatana ikhoina magi damakta phuloina yengjan basungam jade magi macha ma sulaibne na ikhoi gi so isa mayam am laibne na haibdi inaw nu pase ge damakta hakchan na ikhoina so magi mateng ado hangna yengsan ba hichu mapungoina ngamdabne na mai macha se ge khanbada Adage ima ason bisina laikhidraba matungda inaw nupasina oi haugadaba phifamdo dugi khallubadai khoi yam nungaite magidamukta kari haigadabano khangde mayamgi matengdagi magidamukta karigumba kharatang magi mateng oina phangagadi haibaduni khoina haijaningisi Amaromda Chahi taret mukki mamangda ward asigi councillor oiribi Saritana bot leptringai mamangda wheelchair amakhak lanai oina pibirakhiba adusu ngasidi malakpana semjinba ngamdana atekpa upak ama tharaga sizinari tha tarukki mamangda nafsagi card fangduna tha marigi cheng lupa ahumda fangba natana CMHT karino haibasu khanghaudri
इलेक्ट्रिसिटी कनेक्शन सु लेहौदे हक्चांगी फिबम इमानद्रबसिंगना फंगदबा लैंगाकी थौरांगसिंगी कानबा अमता फंगहौद्रे अदुबु सीबदी यादबनिना मियोइबा अमा ओइना मिमानना हिंगबा ngamnaba mapi mapa oiriba local MLA amadi लैंगाकी अखनबा मिटेंग चंगबिदुना पांगबा याबा मतेंग पांगलखिनि खना मिलु पिरांगा लोइनना वाना ngaihori Changi Pibum, Mimanadraba, Ramijuddin, Manipur Lengaki, Maikaidagi, Mateng, Kardang Panglagadi, Mimanana, Hingbangam Haibagi, Manglal, Amada, Hinghori, Cameraman, Danachandra, Hidrom Lena, Paudam Jariba, Hidrom Roman, Times of Manipur, KWAKTA.